Khonjel Media Network की Manipuri पाव इंग्लिश लाइमेम अमरनाथ नौसरी ngasi maruai ba paw ngasi asi khongjom land da thawai kat kraba thona phaba pawna brajaba sigi ningsing no ni numina siga mari leina na manipur amadi mapan manipur gi mafam kaya da mathil mathil thoram kaya yamna checksin na pangthoki manipur gi khongjom turel da manipur gi governor chief minister amadi maruai ba mioi kaya na hailai katuna numida sibu kai nakhi Ministry of Health and Family Welfare dagi phangba pawgi matungina hojik phawbada malem gi oina COVID-19 case masing asi lakh kulhumdoi lising kuthra thre chahumna mari sure sikhiba migi masing lakh amaga lising marfu humdoi chamnga ga jangkhai mapan laina sidagi phakiba migi masing na lakh tret lising tranga chamaga matutra mathoini India ki oina infection horaba migi masing lising trathuka chatuka marfu mapan phakiba migi masing lising mari ga chahum ga kunmari aduga sikhiba migi masing chatuka marfu trathuk sure Khonjel Media Network ki Manipuri paw yang bibi namakta hanna na chara sari masing matang sa